ꯂꯣꯏꯈ꯭ꯔꯕ ꯅꯤꯡꯊꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯄꯥ ꯄꯥꯕ ꯐꯨꯔꯤꯠ ꯑꯗꯨꯃꯒ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯦ ꯍꯥꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯣꯛꯆꯥꯎꯕꯤ ꯇꯣꯔꯣꯗꯨ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯀꯣꯅꯨꯡ ꯁꯪꯕ ꯃꯅꯥꯏ ꯑꯃꯅ ꯇꯣꯔꯣ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯥꯝꯂꯤ꯫ ꯉꯥꯏꯈꯣ, ꯆꯪꯈꯤꯕ ꯌꯥꯔꯣꯏ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯤꯄꯥꯏꯕ ꯈꯖꯤꯛ ꯐꯥꯎꯅ ꯇꯣꯔꯣ ꯑꯁꯤꯅꯁꯨ ꯈꯨꯝꯂꯤ꯫ ꯑꯩ ꯁꯅꯥꯂꯩꯃꯅꯤ, ꯏꯅꯤꯡꯊꯧꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯩ, ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯥ? ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯅꯤꯡꯊꯧꯗ ꯍꯥꯏꯒꯗꯕ? ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ꯫ ꯆꯦꯔꯥꯛ ꯑꯃ ꯐꯪꯗ꯭ꯔꯤꯉꯩꯅꯦ ꯅꯍꯥꯛ ꯊꯨꯅ ꯍꯪꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯅꯤꯡꯊꯧ ꯎꯅꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅ꯫ ꯑꯩ ꯅꯤꯡꯊꯧꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯁꯅꯥꯂꯩ ꯃꯃꯥꯅ ꯑꯅꯝ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯎꯕꯤ, ꯁꯝꯐꯥꯕꯤ, ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯁꯨꯝ ꯈꯨꯝ ꯁꯥꯔꯗꯅ꯫ ꯁꯅꯥꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ ꯃꯇꯦꯛ ꯑꯃ ꯈꯔ ꯆꯤꯡꯗꯨꯅ ꯄꯨꯊꯨꯏ ꯁꯥꯐꯕ ꯃꯅꯥꯏ ꯑꯗꯨꯅ꯫ ꯃꯇꯥꯡ ꯆꯥꯅ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯗꯨ ꯊꯣꯛꯂꯦ꯫ ꯍꯩ, ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯦ? ꯑꯁꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯅꯥ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯍꯥꯛ ꯆꯦꯔꯥꯛ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯆꯥꯟꯕꯗꯨꯒꯤ ꯋꯥꯍꯩꯗ ꯇꯥꯔꯒ ꯁꯦꯅꯥꯗꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯆꯥꯟꯕ, ꯉꯥꯏꯈꯣ, ꯐꯊꯈꯣ, ꯏꯪꯅ ꯇꯞꯅ ꯍꯪꯁꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯀꯔꯤ? ꯁꯦꯅꯥꯅ ꯍꯪꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯣꯔꯦꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯃꯔꯝꯅ ꯀꯔꯤꯒꯤ? ꯍꯥꯏꯌꯨ, ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯁꯛꯐꯝ ꯑꯗꯨ ꯈꯛ ꯎꯖꯔꯁꯨ ꯌꯥꯔꯦ, ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯅ ꯄꯥꯝꯂꯨꯗꯦ꯫ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ ꯁꯦꯅꯥꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯇꯧꯅ, ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥ? ꯎꯖꯗ꯭ꯔꯤ, ꯑꯩ ꯅꯤꯡꯊꯧꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯀꯔꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯑꯔꯦꯞꯄ ꯃꯐꯝ ꯂꯩꯖꯗꯦ, ꯑꯩꯒꯤ ꯈꯣꯡꯆꯠ ꯀꯔꯤꯅꯣ ꯈꯪꯖꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝꯗꯣ ꯃꯗꯨꯇ ꯌꯦꯡꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯑꯥꯊ꯭ꯔ ꯂꯩꯕ ꯇꯣꯔꯣꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯔꯒ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯅꯥ ꯏꯕꯨꯡꯉꯣ, ꯃꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯁꯤ ꯂꯦꯝꯅ ꯊꯥꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯪꯅꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯔꯣꯟ ꯑꯊꯨꯞ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯥꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯧꯁꯤꯡ ꯂꯩꯕ ꯁꯦꯅꯥꯄꯇꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯂꯥꯎ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥ ꯑꯗꯨꯅ ꯀꯣꯛꯆꯥꯎꯕꯤ ꯇꯣꯔꯣ ꯑꯗꯨꯕꯨ ꯎꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯑꯀꯣꯏꯕꯒꯤ ꯐꯖꯕꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯃꯃꯥꯏꯗꯨ ꯂꯩ ꯂꯩꯗꯅ ꯇꯣꯔꯣ ꯃꯍꯥꯛꯅꯁꯨ ꯌꯦꯡꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯦꯅꯥꯅ ꯇꯣꯔꯣꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯆꯪꯂꯛꯄ ꯅꯨꯄꯤꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯁꯔꯥꯏꯔꯦꯟ ꯑꯗꯨ ꯉꯛꯅ, ꯁꯦꯅꯥ, ꯀꯅꯥꯅꯣ ꯃꯍꯥꯛꯇꯤ? ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯅꯕ ꯃꯤ ꯍꯥꯏꯕꯗꯨꯕꯨ ꯐꯪꯂꯕ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯣꯔꯣꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨꯕꯨ ꯇꯥꯔꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯁꯨ ꯈꯨꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯀꯗꯕꯗꯨ ꯅꯠꯆꯗꯦ꯫ ꯃꯗꯨꯗꯤ ꯀꯅꯥ? ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯁꯔꯥꯏꯔꯦꯟꯗꯨ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯗꯨꯛ ꯋꯥꯅ ꯊꯤꯕꯤꯔꯤꯕꯗꯣ ꯅꯅꯥꯏꯅ ꯃꯍꯨꯠ ꯁꯤꯟꯖꯒꯦ꯫ ꯑꯀꯥꯏꯕ ꯂꯩꯕꯤꯕ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ? ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯋꯥꯅꯤ ꯁꯨꯅ ꯉꯥꯡꯖꯔꯣꯏ꯫ ꯏꯃꯛ ꯃꯛꯁꯤꯟ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡ ꯇꯞꯅ ꯇꯞꯅ ꯃꯉꯥꯜ ꯅꯥꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥ, ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯖꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯂꯥꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯃꯗꯨꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯁꯤꯕꯨ ꯇꯣꯔꯣ ꯃꯍꯥꯛꯅ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯕꯨ ꯃꯥꯡꯍꯟꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯝꯕ ꯊꯣꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯅꯤ ꯈꯜꯂꯨꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯈꯔꯗꯤ ꯃꯤꯋꯥꯁꯨ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤ, ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯅ ꯊꯨꯡꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅꯦ꯫ ꯍꯣꯏ, ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯨ ꯅꯠꯇꯦ ꯍꯥꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝꯅꯁꯨ ꯇꯧꯏ ꯍꯥꯏꯅꯦ꯫ ꯑꯉꯥꯎꯕꯤꯕꯨ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯅꯕ꯭ꯔꯅꯦ? ꯀꯩꯒꯤ ꯌꯥꯗꯅꯤ? ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯉꯥꯎꯕꯤꯒꯤ ꯃꯑꯣꯡ ꯇꯧꯏ ꯍꯥꯏꯕ ꯈꯛꯇꯅꯤ, ꯇꯁꯦꯡꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦꯗ꯫ ꯃꯥꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔ ꯃꯥꯜꯂꯦꯗ꯫ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯗꯥꯏꯒꯤ ꯅꯤꯡꯊꯧꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯡꯗꯣ ꯂꯩꯁꯥꯕꯤꯅꯤ, ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯄ ꯃꯇꯝ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯅꯦ? ꯃꯗꯨꯗꯤꯁꯨ ꯈꯪꯗꯦꯗ, ꯀꯅꯥꯝꯇꯅ ꯈꯪꯗꯤꯌꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯜꯂꯨꯔꯣ ꯍꯥꯏꯗꯅ
ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯅꯤꯁꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯃꯟ ꯑꯣꯏꯅ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯈꯟꯒꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯑꯩꯈꯣꯏꯕꯨꯁꯨ ꯀꯜꯂꯕꯅꯤ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯏꯆꯦ ꯀꯩꯗꯧꯉꯩꯗꯤ ꯊꯥꯕ ꯌꯥꯏ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯑꯉꯥꯎꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨꯅꯤꯗ ꯈꯪꯗꯦꯗ ꯑꯩ ꯑꯗꯨꯕꯨꯅꯦ ꯊꯨꯅ ꯇꯧꯒꯗꯕꯗꯤ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯤꯡꯕꯨ ꯀꯔꯤꯅꯤ ꯍꯥꯏꯒꯦ ꯁꯅꯥꯂꯩꯃ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯂꯩꯃ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯐꯥꯎ ꯈꯪꯗꯦ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯟꯗꯝ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯖꯔꯤꯕꯅꯤ ꯃꯍꯥꯛ ꯆꯍꯤ ꯅꯧꯔꯤꯕꯅꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯦ ꯈꯜꯂꯤꯕ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯊꯧꯅ ꯈꯟꯈꯤꯗꯦ ꯏꯐ ꯐꯗꯣꯛꯅꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯂꯣꯏꯅꯕꯤ ꯂꯨꯋꯥꯡꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯅꯤ ꯀꯩꯗꯧꯔꯦ ꯂꯩꯃ ꯈꯪꯗꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯏꯁꯥꯁꯤꯗ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯂꯕꯁꯨꯅꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯍꯩꯅꯤ ꯏꯍꯦ ꯂꯩꯃ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯂꯥꯏꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨꯗꯅ ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯤꯌꯦ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯣ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣ ꯃꯗꯨꯅꯤ ꯑꯩꯅꯁꯨ ꯏꯊꯟꯇ ꯍꯪꯂꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯄꯥꯝꯕꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯂꯩꯃ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯌꯥꯝꯅꯁꯨ ꯇꯦꯟꯕꯅꯤ ꯃꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯌꯥꯔꯤꯕ ꯃꯈꯩ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯥꯈꯩ ꯁꯦꯡꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯤꯕ꯭ꯔꯅꯦ ꯃꯗꯨꯒꯤ ꯋꯥ ꯅꯠꯆꯗꯦ ꯂꯩꯃ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯨꯝꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯂꯨꯋꯥꯡꯂꯩꯃ ꯃꯍꯥꯛꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯣꯠꯅꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯆꯪꯂꯛ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛ ꯏꯃꯥ ꯅꯆꯥ ꯍꯜꯂꯛꯂꯤ ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯅꯍꯥꯛꯀꯤ ꯂꯝꯀꯣꯏ ꯈꯣꯡꯆꯠꯇꯤ ꯀꯔꯝ ꯇꯧꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯏꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯤ ꯏꯄꯥꯒꯤ ꯑꯋꯥꯕ ꯃꯥꯡꯈ꯭ꯔꯦ ꯀꯝꯗꯧꯅ ꯑꯩꯗꯤ ꯈꯪꯍꯧꯗꯦꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯅꯁꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ ꯃꯍꯥꯛꯅ ꯅꯄꯥ ꯑꯩꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯥꯅ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯉꯛꯄꯅꯤ ꯏꯆꯦꯗꯨꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯂꯩꯃꯅ ꯐꯠ ꯀꯟꯊꯠꯂꯛꯏ ꯍꯩ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯏꯆꯦꯗꯨꯕꯨ ꯎꯅꯒꯦ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯅꯠꯇꯦꯗ ꯃꯗꯨ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯃꯤꯑꯣꯏꯕꯅꯤ ꯀꯣꯟꯅ ꯎꯅꯧ ꯅꯪ ꯍꯥꯟꯅꯅꯦ ꯄꯣꯊꯥꯀꯣ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯠꯂꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯒꯅꯦ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯄꯥꯒꯤ ꯃꯥꯏ ꯉꯥꯛꯂꯤꯕꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯏꯃꯥ ꯐꯅ ꯑꯣꯏꯗꯨꯅꯁꯤꯅꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯅꯤ ꯑꯀꯤꯕꯁꯨꯅꯦ ꯐꯥꯎꯏ ꯏꯃꯥ ꯊꯣꯏꯅ ꯋꯥꯔꯨꯅꯨꯗ ꯀꯩꯝꯇ ꯇꯧꯔꯨꯏ ꯂꯥꯡꯂꯦꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯔꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯅ ꯁꯅꯥꯂꯩꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯡꯂꯦꯟꯕꯨ ꯆꯪꯍꯜꯂꯤ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯅꯥꯂꯩꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯤ ꯁꯅꯥꯂꯩꯃꯗꯨ ꯏꯉꯛꯉꯛꯅ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯂꯥꯡꯂꯦꯟꯗꯤ ꯌꯥꯝꯅ ꯐꯖꯩ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤꯅꯤ ꯃꯁꯥꯗ ꯊꯣꯜꯂꯤꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯆꯥ ꯏꯃꯦꯝꯃ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯅꯤꯡꯊꯤꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯤ ꯏꯆꯦ ꯑꯩ ꯂꯥꯡꯂꯦꯟꯅꯤ ꯏꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯃꯣ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯍꯥꯛꯅ ꯃꯆꯥ ꯏꯕꯦꯝꯃ ꯍꯣꯏ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯅꯩꯗꯣ ꯃꯗꯨꯃꯛ ꯑꯩꯁꯨ ꯀꯧꯖꯒꯦ ꯏꯆꯦꯅꯗꯤ ꯏꯅꯥꯎ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯕꯤꯌꯨꯗ ꯁꯅꯥꯂꯩꯃ ꯇꯨꯃꯤꯟꯅ ꯂꯩ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯃꯈꯥ ꯇꯥꯔꯤ ꯏꯆꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯍꯤꯗꯨꯛ ꯅꯧꯔꯤꯕꯤ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯃꯁꯤꯐꯥꯎ ꯊꯦꯡꯃꯜꯂꯕꯅꯤ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤꯗ ꯏꯆꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯍꯥꯛꯀꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯌꯥꯔꯤꯌꯦ ꯑꯩꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ
ꯊꯥꯖꯕꯁꯨ ꯄꯤꯈ꯭ꯔꯦ꯫ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯉꯁꯤ ꯑꯁꯨꯝ ꯇꯧꯔꯤꯕ꯫ ꯏꯆꯦ, ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯏꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯏꯆꯦꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯔ? ꯑꯩꯗꯤ ꯏꯆꯦꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅ꯫ ꯑꯩꯒꯤ ꯈꯨꯟꯗꯤ ꯌꯥꯝꯅ ꯊꯥꯞꯄꯤꯗ, ꯑꯩꯗꯤ ꯑꯔꯦꯞꯄ ꯃꯐꯝꯁꯨ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ, ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ, ꯃꯐꯝ ꯈꯨꯗꯤꯡ ꯀꯩꯗꯣꯡꯐꯝ ꯂꯧꯗꯨꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯐꯔꯦꯁꯦ ꯏꯆꯦ, ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯂꯕꯁꯨ ꯁꯅꯥꯂꯩ ꯃꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯏꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ? ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛ, ꯏꯅꯤꯡꯊꯧꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯕꯥꯞ ꯃꯦꯟ ꯑꯃꯕꯨ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ꯫ ꯑꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯑꯉꯥꯎꯕꯤ ꯃꯥꯟꯕ ꯑꯃꯅ ꯈꯨꯟ ꯑꯁꯤꯕꯨ ꯀꯟꯗꯧꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯃꯨꯟꯅ ꯑꯃꯨꯛ ꯈꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯕꯗꯤ ꯃꯁꯤꯁꯨ ꯑꯃꯨꯛ ꯆꯨꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯍꯤꯡꯕ ꯀꯅꯥ ꯑꯃꯕꯨ ꯈꯜꯂꯒ ꯃꯊ꯭ꯋꯥꯏ ꯂꯧꯔꯨꯒꯅꯤ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯗꯤ ꯑꯣꯏꯍꯟꯅꯤꯡ, ꯈꯨꯟꯖꯥ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯈꯜ ꯇꯥꯕꯤ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡ꯫ ꯑꯉꯥꯎꯕꯤ ꯑꯁꯤꯕꯨ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯂꯨꯔꯒ ꯈꯨꯟ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯀꯥꯟꯗꯦ, ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯅꯗꯤ ꯂꯦꯞꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯌꯥꯀꯥ ꯑꯃ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯗꯨ ꯑꯣꯏꯔꯒꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯕꯗ ꯍꯥꯏꯖꯕꯗꯤ? ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯣꯅꯨꯡꯗ ꯂꯩꯇꯦ, ꯃꯍꯥꯛ ꯎꯃꯪꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗꯤ ꯍꯜꯂꯛꯂꯦꯗꯅ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯐꯝꯅꯥꯏꯕ? ꯍꯛꯆꯥꯡꯁꯦ ꯁꯣꯟꯃꯟꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯉꯝꯃꯛꯈꯤꯗ꯭ꯔꯦ, ꯃꯗꯨꯅ ꯄꯥꯎ ꯅꯨꯡꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯥꯏꯕꯗꯤ ꯏꯀꯥꯟ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯏꯇꯣꯟ ꯐꯝꯅꯥꯏꯕ, ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒ ꯑꯉꯥꯎꯕꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯗ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯥꯕꯨ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯣ, ꯆꯍꯤ ꯀꯌꯥ ꯃꯇꯥ ꯑꯃꯠꯇꯁꯨ ꯂꯣꯏꯅꯗꯅ ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯂꯥꯛꯄꯤ ꯂꯥꯡꯂꯦꯟꯗꯣ ꯉꯁꯤꯗꯤ ꯃꯇꯥ ꯐꯪꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯏꯗꯣꯟꯆꯥ, ꯍꯟꯗꯛꯀꯤ ꯃꯇꯧꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯂꯤꯕꯨ꯫ ꯃꯊꯣꯡ ꯈꯪꯗꯕꯤ ꯑꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯖꯤꯟꯕ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ, ꯃꯗꯨꯁꯨ ꯅꯤꯡꯊꯧ ꯁꯔꯥꯏꯅ꯫ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯅꯦ? ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯗꯅ ꯇꯧꯕꯅꯤ꯫ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯃꯤꯆꯝ ꯀꯅꯥꯗ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯁꯤꯅ ꯎꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯣꯟ, ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯋꯥꯔꯤ ꯇꯣꯛꯂꯁꯤ ꯐꯝꯅꯥꯏꯕ, ꯏꯅꯤꯡꯊꯧ ꯂꯥꯛꯂꯒꯅꯤ꯫ ꯐꯅꯤ ꯏꯇꯣꯟ, ꯋꯥꯍꯪ ꯀꯌꯥꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯪꯅꯔꯤꯕ, ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯅꯤ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯅꯔꯤꯕ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯔꯥꯏꯔꯦꯟ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ, ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯇꯔꯦꯠ ꯇꯔꯥ ꯈꯟꯕ ꯅꯤꯡꯊꯧꯅꯤ, ꯌꯥꯝꯅ ꯀꯨꯞꯆꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯉꯥꯎꯕꯤ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯖꯕꯗ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯑꯉꯛꯄ ꯐꯥꯎꯅꯕꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯕꯅꯤ꯫ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯋꯥꯔꯤꯁꯨ ꯂꯩꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ꯭ꯔꯥ? ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯌꯥꯔꯕꯅꯤ꯫ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯁꯨ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕꯁꯤ ꯃꯈꯣꯏꯒꯤꯅꯤ, ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ಮಿಯಾಮ್ನ ಅಮಂಗಂಗನರಬಸು ಫಮ್ನಾಯ್ಬೆಸಿಂಗ್ನ ಅಮ ಹೈರಬಸು ಮಜಾಯ್ಬ ಮಲಾಂಗ್ಲೆನ್ ತುಂಬಿ ಮಹಾಕ್ಕಿ ವಖಲ್ದಿ ಮಯಾಮ್ಗ ಖರ ಮಾನದೆ ಮಹಾಕ್ತಿ ಅಂಗಾಂಗ್ಸು ಖರ ಒಯ್ರಿ ವಖಲ್ ಮಪುಂಗ್ ಫಜದ್ರಿ ಮತಂ ngꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯥꯂꯩꯃꯕꯨ ꯃꯆꯦꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯊꯃꯣꯏꯗ ꯂꯨꯝꯅ ꯂꯧꯖꯔꯝꯃꯤ ꯏꯆꯦ ꯇꯨꯝꯂꯕ꯭ꯔꯣ ꯁꯅꯥꯂꯩꯃ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯩ ꯂꯥꯡꯂꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ ꯀꯩꯗꯧꯔꯦ ꯃꯆꯥꯏꯕꯦꯝꯃ इचेबु तुमनब्रो येंबा लाक्पनी ngaiहागु थारुरा मालेदना इचे अइना हाइबदो करी खलके खनिंगाय केसु लेतेदा इचे अइनि नंगसे याम नुसिजे इचेगा वरी साबसु याम नुंगाय मजाइबेमसु यामना फैदा इचे अइनि नांगदा सुम लेरोबा मजाइबेमा मदुदि हाइगनुबा इचेगे अपामदो हायु अइना सुपीबा ngambri येंगी
ꯏꯅꯤꯡꯊꯧꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯄꯤꯕ ꯉꯝꯂꯣꯏ꯫ ꯏꯆꯦ, ꯃꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯪꯖꯕ ꯌꯥꯕ꯭ꯔꯥ? ꯃꯆꯥꯏꯕꯦꯝꯃꯗꯤ ꯆꯍꯤ ꯌꯥꯝ ꯅꯧꯔꯤ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯣꯏꯗ꯫ ꯏꯆꯦ, ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯔꯧ ꯂꯩ, ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯥꯊ꯭ꯔ ꯂꯩꯅ ꯉꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ, ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯑꯣꯏꯔꯦꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯌꯦꯡꯗꯤ ꯐꯤ ꯍꯣꯡꯁꯤꯀꯣ, ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯗꯧꯅꯤ꯫ ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯄꯛꯆꯗꯅꯤ? ꯏꯆꯦꯗꯤ ꯌꯥꯝꯅ ꯐꯖꯩꯗ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯦꯟꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯅꯥꯂꯩꯃ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯂꯩꯃ ꯃꯥꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ, ꯑꯉꯥꯎꯕꯤꯁꯨ ꯃꯥꯟꯈꯤꯗ꯭ꯔꯦ꯫ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯋꯥꯔꯤꯅꯔꯤ꯫ ꯁꯅꯥꯂꯩꯃꯒꯤ ꯐꯖꯕꯕꯨ ꯎꯕꯗ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯁꯨ ꯃꯤꯇꯥꯕ ꯌꯥꯎꯅꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯀꯅꯥꯁꯨ ꯂꯣꯏꯅꯗ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯁꯅꯥꯂꯩꯃꯗꯨ ꯋꯥꯈꯜ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯤꯂꯨꯔ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯨꯝꯖꯩ ꯅꯤꯡꯉꯝꯗꯅ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯏꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯖꯕ ꯍꯥꯏꯕꯗꯨꯔ? ꯑꯩꯕꯨ ꯂꯝꯖꯥ ꯃꯆꯥꯔꯅꯤ? ꯑꯩ ꯂꯝꯖꯥꯗꯤ ꯅꯠꯇꯦꯗ꯫ ꯏꯆꯤꯟꯁꯤꯅ ꯅꯝꯗꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯏꯃꯥꯅꯗꯤ ꯃꯆꯥꯏꯕꯨ ꯉꯥꯏꯔꯝꯈꯤꯅꯤ, ꯃꯆꯥꯏꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯞꯅ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ꯫ ꯁꯅꯥꯂꯩꯃ ꯃꯄꯤ ꯇꯥꯔꯦ꯫ ꯀꯅꯥ ꯎꯔꯔꯣꯏ ꯈꯟꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯀꯞꯂꯨꯏ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯀꯅꯥꯅꯣ ꯅꯍꯥꯛꯇꯤ?" ꯁꯅꯥꯂꯩꯃ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯂꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯇꯞꯅ "ꯀꯤꯒꯅꯨ, ꯑꯩꯍꯥꯛ ꯋꯥꯡꯂꯦꯝꯕꯅꯤ, ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ." ꯁꯅꯥꯂꯩꯃꯁꯨ ꯇꯞꯅ ꯍꯥꯏꯖꯩ, "ꯑꯣ, ꯑꯩ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ?" "ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ, ꯊꯋꯥꯏ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ." ꯀꯔꯤ ꯍꯥꯏꯕ? "ꯊꯋꯥꯏ? ꯑꯩ ꯆꯪꯖꯈ꯭ꯔꯒꯦ." ꯁꯅꯥꯂꯩꯃꯗꯨ ꯌꯥꯝ ꯇꯍꯥꯅ ꯆꯪꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯔꯤ, "ꯑꯁꯨꯛ ꯐꯖꯕꯤ ꯆꯅꯨꯔꯥꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅ꯫ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ? ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯏꯍꯨꯜ ꯑꯃ ꯂꯥꯛꯏꯗ." ꯁꯅꯥꯂꯩꯃꯒꯤ ꯍꯟꯗꯛꯇ ꯃꯆꯟ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛꯁꯨ ꯅꯨꯖꯥ ꯑꯁꯤꯗ ꯂꯨꯞꯄꯒꯨꯝ ꯇꯧꯔꯛꯂꯤ, ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯤ꯫ ꯃꯆꯟ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒ ꯅꯛꯅ ꯂꯨꯅ ꯇꯤꯟꯅꯩ ꯈꯪꯂꯛꯄ ꯃꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯝꯕꯅ ꯃꯆꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯦ ꯑꯁꯤꯒ ꯑꯩꯁꯨ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤ, ꯅꯪꯅ ꯑꯃꯨꯛꯇ ꯇꯟꯖꯥ ꯄꯤꯌꯨ." "ꯏꯆꯦꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ?" "ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ." "ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯩ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤ." "ꯂꯥꯡꯂꯦꯟꯇꯣꯟ, ꯏꯕꯨꯡꯅ ꯍꯥꯏꯕꯤꯂꯨ, ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ." "ꯑꯗꯨꯗꯤ ꯃꯊꯪ ꯎꯃꯪ ꯆꯠꯄꯗ ꯑꯩꯕꯨ ꯄꯨꯒꯅꯤ ꯍꯥꯏꯌꯨ." "ꯎꯃꯪꯒꯤ ꯂꯝꯕꯤꯗꯤ ꯅꯪꯅ ꯆꯠꯄ ꯍꯩꯔꯣꯏꯗ." "ꯃꯗꯨ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯄꯨꯅꯤ ꯍꯥꯏꯌꯨ." "ꯐꯔꯁꯤ, ꯌꯥꯔꯒꯦ, ꯃꯊꯪꯗꯤꯅꯦ ꯅꯪꯕꯨ ꯄꯨꯔꯒꯦ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯁꯤꯜꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯁꯅꯥꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯅ ꯉꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯐꯤꯔꯦꯞꯇꯣ ꯍꯣꯡꯗꯣꯛꯂꯨ." "ꯀꯔꯤꯒꯤꯅꯣ?" "ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝꯅ ꯂꯩꯔꯦ." "ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ." "ꯃꯁꯤꯁꯨ ꯃꯇꯝꯅꯤ, ꯅꯍꯥꯛꯀꯤ ꯐꯤꯔꯦꯞ ꯍꯣꯡꯗ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯋꯥ ꯅꯠꯇꯦꯗ." "ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯗꯤ ꯍꯥꯏꯕꯤꯔꯅꯨ ꯑꯩꯉꯣꯟꯗ." "ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒꯦ." "ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ?" "ꯅꯪꯕꯨ ꯀꯜꯂꯨ ꯍꯥꯏꯅ." "ꯃꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯗꯤ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ." "ꯀꯩꯒꯤꯅꯣ? ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯕꯗꯤ." "ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯂꯩꯇꯕ꯭ꯔꯥ?" "ꯑꯗꯣꯝꯅ ꯍꯥꯏꯅꯒꯨꯝꯁꯤꯗ, ꯊꯕꯛ ꯆꯤꯟꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ, ꯃꯇꯝ ꯄꯥꯝꯃꯨꯕꯤꯗꯕ꯭ꯔꯥ?" "ꯑꯩ ꯂꯥꯡꯂꯦꯟꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯍꯥꯛꯀꯤ ꯐꯤꯔꯦꯞ ꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯑꯩ ꯊꯣꯛꯈ꯭ꯔꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯋꯥꯍꯩ ꯑꯁꯤꯈꯛꯅꯤ ꯋꯥꯡꯂꯦꯝ ꯃꯃꯥꯅ ꯍꯥꯏꯔꯝꯕ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯂꯩꯃ ꯃꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ ꯍꯥꯏꯕ ꯈꯟꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅꯁꯨ ꯁꯅꯥꯂꯩꯃꯕꯨ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯆꯪꯗꯦ, ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯁꯅꯥꯂꯩꯃ ꯃꯍꯥꯛꯇꯤ ꯈꯟꯈꯤꯕ ꯏꯃꯗ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯂꯩꯃ ꯃꯥꯒꯤ ꯌꯥꯋꯥ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯏꯀꯥꯟ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯆꯤꯟꯃꯛꯅ
ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ. ꯏꯄꯥ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯆꯥ ꯑꯄꯥꯝꯕ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ. ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ. ꯉꯁꯤ ꯑꯩꯅ ꯅꯤꯖꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ. ꯋꯥꯁꯛꯇ꯭ꯔꯕꯁꯨ ꯊꯥꯖꯕ ꯑꯃꯗꯤ ꯄꯤꯕꯤꯌꯨ. ꯏꯍꯦ, ꯏꯆꯥꯅ ꯄꯥꯝꯕ ꯄꯣꯠꯁꯛꯄꯨ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯔꯤꯕꯅꯣ? ꯏꯄꯥ, ꯑꯩꯒꯤꯗꯤ ꯏꯇꯥ ꯀꯅꯥꯁꯨ ꯂꯩꯖꯗꯦ. ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯖꯗꯦ. ꯏꯄꯥꯅ ꯑꯩꯒꯤ ꯏꯄꯥꯡ ꯑꯃ ꯄꯤꯔꯕꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯈꯤꯗꯦ. ꯑꯗꯨꯕꯨ ꯏꯄꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯂꯩꯔꯦꯗꯣ. ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯅꯇꯥ ꯂꯩꯔꯦ ꯍꯥꯏꯕ? ꯑꯩꯅ ꯄꯥꯝꯖꯕ ꯏꯇꯥꯁꯤꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ. ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯛꯅ ꯂꯩ. ꯅꯛꯅꯁꯨ ꯂꯩꯕ ꯃꯤꯁꯛ? ꯏꯄꯥ, ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ. ꯍꯥꯏꯌꯨꯅꯦ ꯂꯥꯡꯂꯦꯟ, ꯀꯅꯥꯅꯣ ꯅꯪꯅ ꯏꯇꯥ ꯑꯣꯏꯅꯤꯡꯂꯤꯕ? ꯏꯆꯦ ꯁꯅꯥꯂꯩꯃꯕꯨꯅꯤ. ꯍꯥ? ꯀꯔꯤ ꯍꯥꯏꯕ ꯂꯥꯡꯂꯦꯟ? ꯃꯁꯤꯃꯇꯪꯗꯤ ꯏꯄꯥꯅ ꯅꯆꯥꯗ ꯁꯤꯟꯅꯕꯤꯌꯨ. ꯃꯁꯤꯅꯁꯨ ꯅꯆꯥꯒꯤ ꯅꯤꯖꯕ ꯈꯨꯗꯣꯜ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ. ꯃꯆꯥ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯂꯥꯏꯔꯦꯟ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ. ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ. ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟꯇꯣꯟ ꯀꯞꯇꯨꯅ, ꯅꯆꯥꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯏꯄꯥ, ꯃꯍꯥꯛꯁꯨ ꯅꯤꯡꯉꯣꯜꯅꯤ. ꯃꯍꯥꯛꯁꯨ ꯅꯆꯥꯒꯨꯝꯕꯤꯅꯤ. ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ. ꯏꯅꯤꯡꯊꯧ, ꯄꯥꯡꯊꯣꯛꯄ ꯂꯣꯏꯖꯔꯦ. ꯅꯤꯡꯊꯧ ꯃꯅꯥꯏꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯃꯤꯄꯥꯏꯅ, ꯀꯩ ꯍꯥꯏꯕ ꯆꯥꯟꯕ? ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏꯕ? ꯀꯩ ꯊꯕꯛꯄꯨꯅꯣ? ꯃꯖꯥ ꯏꯕꯦꯝꯃ, ꯁꯅꯥꯂꯩꯃꯒꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯦ. ꯍꯥ? ꯀꯩ ꯍꯥꯏꯕ? ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯀꯞꯂꯛꯂꯤ. ꯃꯄꯤꯗꯨ ꯆꯗꯨꯝ ꯍꯩꯊꯔꯛꯂꯤ. ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯀꯅꯥꯅꯁꯨ ꯈꯪꯍꯟꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯃꯝꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯄꯨꯔꯤꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯂꯧꯔꯤꯕ? ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯥꯡꯂꯦꯟꯅ ꯀꯞꯂꯛꯄꯁꯤꯗ ꯁꯂꯥꯏꯔꯦꯟꯗꯨ ꯇꯧꯐꯝ ꯈꯪꯗꯦ. ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ. ꯃꯃꯥ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯁꯤꯗ ꯆꯪꯂꯛ. ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯂꯔꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯞꯂꯅꯨ. ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯤꯌꯦ. ꯏꯃꯥ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯔꯕꯤꯗꯨꯕꯨ ꯑꯍꯤꯡꯗ ꯂꯣꯟꯅ ꯄꯨꯔꯤꯅꯣ? ꯃꯗꯨꯇꯔꯤ ꯅꯆꯥ ꯑꯩꯅ ꯄꯦꯟꯖꯗꯕ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯄꯨꯕ ꯅꯠꯇꯦꯅꯦ. ꯃꯍꯥꯛꯅ ꯂꯣꯟꯅ ꯆꯠꯆꯒꯦ ꯍꯥꯏꯔꯛꯄꯅꯤ. ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯥ ꯅꯠꯇꯦ. ꯃꯔꯛ ꯊꯟꯅ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯁꯅꯥꯂꯩꯃꯅ ꯈꯨꯗꯣꯜꯅ ꯑꯃꯃꯝ ꯄꯤꯔꯝꯃꯤ. ꯀꯅꯥꯒꯤ ꯈꯨꯗꯣꯜ? ꯏꯅꯤꯡꯊꯧꯒꯤ ꯑꯃ, ꯏꯃꯥꯂꯩꯃꯒꯤ ꯑꯃ, ꯂꯣꯏꯅꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤꯁꯨ. ꯃꯅꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏꯔꯦꯟ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯆꯤꯡꯅꯕ ꯐꯥꯎꯅꯁꯨ ꯍꯪꯂꯦ. ꯑꯆꯥꯟꯕ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯗꯤ ꯅꯈꯣꯏꯗ ꯇꯥꯛꯂꯝꯕ꯭ꯔꯥ? ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ, ꯃꯗꯨꯁꯨ ꯇꯥꯛꯂꯝꯃꯤ. ꯀꯔꯤꯅꯣ? ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ. ꯎꯃꯪ ꯃꯔꯤ ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯅꯝꯊꯥꯡ ꯀꯧꯕ ꯈꯨꯟ ꯑꯗꯨꯗ ꯇꯣꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯧꯕꯨ ꯈꯧꯔꯥꯡꯅ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ. ꯃꯈꯥ ꯇꯥꯅ ꯁꯂꯥꯏꯔꯦꯟ ꯋꯥ ꯉꯥꯡꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯂꯛꯂꯤ. ꯂꯩꯃꯁꯨ ꯆꯤꯡꯅꯕ ꯐꯥꯎꯅ ꯃꯆꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯝꯊꯥꯡ ꯈꯨꯟꯒꯤ ꯇꯣꯔꯣ ꯍꯥꯏꯕ? ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯝꯕꯁꯨ ꯀꯥꯁꯤꯗ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯦ. ꯏꯃꯥ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ? ꯀꯅꯥꯝꯇ ꯈꯨꯝꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩꯅꯔꯤ. ꯃꯈꯥ ꯇꯥꯏ ꯋꯥꯡꯂꯦꯝꯕ. ꯑꯆꯥꯟꯕ, ꯀꯔꯤꯅꯣ? ꯀꯔꯤ ꯈꯨꯗꯣꯜꯅꯣ ꯃꯍꯥꯛꯅ ꯁꯤꯟꯅꯔꯝꯕ? ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗꯅ ꯏꯄ꯭ꯋꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯀꯔꯤ? ꯏꯄ꯭ꯋꯥ ꯍꯥꯏꯕ? ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗꯅ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ. ꯂꯥꯡꯂꯦꯟꯗꯨ ꯍꯤꯛ ꯀꯞꯂꯛꯂꯤ. ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ ꯃꯍꯥꯛ. ꯃꯈꯥ ꯇꯥꯏ ꯑꯆꯥꯟꯕꯅ. ꯏꯃꯥꯂꯩꯃꯒꯤ ꯃꯐꯝꯗꯅ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯅ ꯏꯄꯥ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ. ꯊꯃꯣꯏ ꯈꯨꯠꯇꯨꯝ ꯁꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯂꯥꯡꯂꯦꯟꯗꯣ. ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯣꯏ. ꯑꯩꯒꯤ ꯑꯔꯥꯟꯕꯕꯨ ꯂꯣꯠꯁꯤꯟꯕ ꯉꯝꯂꯣꯏ. ꯑꯩꯅ ꯈꯨꯟꯖꯥꯁꯤꯡꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥ ꯃꯥꯏꯊꯤꯔꯦ. ꯏꯁꯥꯅ ꯏꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯅꯦ. ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯆꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯗꯕ ꯅꯆꯥ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ
ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯅꯤꯡꯕꯤ ꯑꯣꯏꯅ ꯂꯦꯡꯈ꯭ꯔꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯤꯡꯊꯣꯟ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤꯗꯤ ꯑꯃꯨꯛ ꯈꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯤ ꯀꯅꯥꯅꯁꯨ ꯌꯦꯠꯄ ꯉꯝꯂꯔꯣꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯤꯡꯕꯁꯨ ꯉꯝꯂꯔꯣꯏ ꯂꯥꯡꯂꯦꯟꯅ ꯃꯄꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯂꯝꯆꯠꯄꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯕ ꯃꯍꯥꯛꯁꯨ ꯃꯆꯦꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯨꯕ ꯃꯍꯥꯛꯀꯤ ꯄꯥꯞꯅꯤ ꯈꯟꯗꯨꯅ ꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯆꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯃꯆꯟꯅꯨꯄꯤꯃꯒꯤ ꯇꯨꯡ ꯏꯜꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤꯔꯝ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗ ꯑꯁꯥꯎꯕ ꯀꯌꯥ ꯊꯝꯅꯔꯛꯂꯤ ꯃꯆꯥ ꯑꯅꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯃꯥ ꯂꯩꯃꯁꯨ ꯂꯩꯃ ꯅꯣꯏꯖꯔꯦ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯐꯪꯖꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯉꯁꯤꯁꯨ ꯇꯥꯔꯛꯂꯤ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯝꯕ ꯃꯆꯥ ꯑꯍꯜ ꯁꯅꯥꯂꯩꯃꯒꯤ ꯋꯥꯍꯩ ꯈꯔ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯏꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦꯗ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩ ꯂꯝꯖꯥꯃꯛꯇꯤ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯂꯝꯖꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯁꯥꯅ ꯏꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯖꯕ ꯃꯒꯨꯝ ꯍꯦꯛ ꯍꯦꯛ ꯈꯜꯍꯜꯂꯤ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯦꯆꯅ ꯊꯝꯕꯤꯕ ꯃꯇꯧꯁꯦ ꯎꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯂꯛꯆꯩ ꯃꯆꯥ ꯍꯥꯞꯄꯒꯤ ꯄꯥꯞ ꯄꯨꯔꯕ ꯁꯂꯥꯏꯔꯦꯟ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯖꯩ ꯆꯠꯀꯅꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯏꯄꯥ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯄꯥꯅ ꯄꯤꯒꯅꯤꯌꯦ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤꯗ ꯂꯩꯃꯅ ꯊꯦꯝꯖꯤꯜꯂꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯇꯣꯛꯂꯣ ꯀꯩꯗꯧꯕꯒꯦ ꯂꯩꯃ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯀꯔꯤꯕꯨꯅꯣ ꯏꯆꯥ ꯁꯅꯥꯂꯩꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯦꯞꯄꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯈꯤꯕꯗꯣ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯗꯨꯔꯥ ꯆꯠꯁꯤ ꯂꯩꯃ ꯅꯝꯈꯥꯡ ꯈꯨꯟ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯉꯁꯤꯃꯛ ꯆꯠꯂꯨꯁꯤ ꯇꯣꯔꯣꯕꯨ ꯎꯅꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯜ ꯈꯔꯒ ꯂꯣꯏꯅꯅ ꯎꯃꯪ ꯃꯔꯤ ꯂꯥꯟꯗꯨꯅ ꯅꯝꯊꯥꯡ ꯈꯨꯟ ꯑꯗꯨꯕꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯂꯩꯃ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯇꯣꯔꯣ ꯑꯗꯨꯕꯨ ꯎꯅꯕ